ngasi ayu phongkiba tongan manipuri si phongsing amasum thokkiba thawdo wathoksingi maru oibe I pausing khonggosaraga manipur top channel gi maikidigi myamna thamjage ahanbada thajaninga oiba mafamdigi phangba report makatang hana thamjage angang samarom hospital da sorhonbigi problem ga loinana covid-19 positive oiba ani yauna puna samarom hospital admit tawkhre haidi Churachandpur district da yamna nuaitaba pawmane ti khudingi Churachandpur district da sarona angang 10 mukti fever ga loinana sorhonbigi problem ga laibaga loinana hospital sing admit tawri habigi report ama lai angang singi marakta sorhonba waba amasum fever laiba siguma problem si Churachandpur district da numikranigi mamangdagi thokle haidi dugo sarakna nongmada haibidi nungti khudingi angang 10 mukti district hospital admit tawri hain supali hauzik phawbada saurakna 100 pediatric patient mukti admitted tawkhre aduga humfu mukti discharge tawkhre aduga ani amadi covid-19 positive oiba thengnarakibani ani sigi manungda amadi tha ani khatang ngairiba ngang aduga atopa mana sahi ani suraba angang amani haina su report tawri hauzik phawgi oinadi district hospital da children's ward bed masing se kunthra go humde khak laibegi manung sida angang nifu admit tawduna lairi hairi amasum half of the patient di on oxygen supply ni aduga 7 of the pediatric patient na makoi singsi hospital gi corridor da oxygen supply tawri hainisu pali sigumba layong thengnarib angang singsi ayambana infants ngatane haibadi sahi ani gumba amasum sahi ahum gumba ayambana sigumba sahi matang sid thengnari aduga expert singna phungdoknarakpigi matung inadi hairiba sigumba layong sing thengnabasi masi seasonal change haibadi summer dagina winter da simaina season si change torakpadagi thokpani haina supalli masi normally angang singda effect adum tawbani hairi duga official gi source amana palli madudi case amadi influenza a virus subtype H3N2 ni haina su pawsina makhatana phongdorakli makhasa tharakpoina topa maruiba pawkhranamo Mount Harriet ki maming Mount Manipur onkhre Anglo Manipur ward loi thakibising ikai khumnabu utpu oina ming on mani Amit Shah Modi amadi Amit Shah Manipur gi asengma marupni enbire haukiba kumja English ngamaga samapan mar maudraga mathoida Manipur amadi British ki marakta sonakiba Anglo Manipur ward lanpham oina puduna loi thakiba ningthau musa singama sum thauna phaba lanmisingbu ikai khumnabu utpu oina Andaman gi Mount Harriet pu Mount Manipur haina maming onkhre Mount Harriet pu kadigidamak Mount Manipur haina maming onkibano haibigi matangna phangba paw na hai lanpha oina Manipur dagi pukiba ningthau macha singa masum lanmi singadu Mount Harriet ta lehenki Manipur gi ningtam langa thanaba yadraba mafamadubu Mount Manipur haina maming hongle haina Union Home Minister Amit Shah na Andaman gi konung Port Blair da pangthokpa miyam tinma thoram amada phongdokre Andaman and Nicobar Island semgat sagatliba project kya sangabagi thauramadu wa ngangladuna Amit Shah na makhatana hai kumja English amaga sanipan ga maudraga mathogi Anglo Manipur war matungda Manipur gi ningthau Kulchandra amadi ningtam lanmi kungani thoibu Andaman Nicobar gi Mount Harriet hariba mafamasida loi thakibani makoina British ki mayokta utkiba matik mathauna dubu ikai khumnabu utpo oina matamamada makoina leiramba Kalapani gi mafam asibu Mount Manipur haina ming onanaba laingakna phirep lawkhibani Manipuri singna awang nongpoki lamdam sing asida British pu ngak thokna bo khotna bada kumja English amaga sanipan yangkhai ga taret amadi English amaga sanipan maudraga mathoigi lanphamda asoba thodang lawkiba furup amani apikpa furup oitarabasu yamlaba British ki lanmi sing asibu lan thengnabada hanba leitana mayunakhi masigi sumathakta state asi masagi oiba Constitution semjaduna laingak sabat lamdam amani lamdam asi British ki khuya khad matam sangna leiram labasu lepa leitana British ki mayukta lan kayamarum hauki British ki mayukta laibegi damak Manipur gi Yuvraj Kendrajit amadi General Thangalbu miya mamangna thori yandun hatkibani maikhoi bu miya mangda hatkiba sina
निंखा तंबी इहौ असि मुथतप ngamlagani haibigi thajaba British ta leiki adubo madugi ona tainabada miyamgi marakta ningtamba pambigi ihul hanadegi hena phawraki British ki mayukta lan haurabadi siba natragana Kalapani da loi thagani khangna hanba leitana Manipuri singna leptana lan hauki asiguma Manipuri singi mathongna maring zel leibak miyamna mayek sengna khanggadabani haidi Manipuri kayabu loi thakiba Andaman and Nicobar gi mafam asida Manipur laingak nasu matam kyai gi mamanggi memorial complex haningbagi apamba phongdoktuna lakhibani haidiba memorial complex asina lamkoiba kyagi pukning singsin phamsu oigani Lebasi gi haurakriba nahasing asinasu Andaman Nicobar da laktuna Cellular Zel na singbasing yengduna matamamada India gi ningtam lanmising na British ki mayukta thauna fana hanba leitana hona khibasing adu ningsingduna makhoigi khudum innanaba hona minasi ithar asida Netaji Subhash Chandra Bose ki mingda asuba memorial complex amasu semgalagani Prime Minister Narendra Modi nesu Netaji gi mapok numit January 2023 India pumbada Paratra Diwas haina pangthoknaba khangani khrabani Amit Shah na makhatana hai Netaji Subhash Chandra Bose na kumjai English amaga samapan nifugo humdoida ahing ani yerektuna masu ohum gi firal singkhatkiba mafam asida ngasi thunglaba sida yamna nungaiba mani pukning nungsiba phawi mamangna su Prime Minister Narendra Modi na Andaman Nicobar da leiba ithat ahumbu Abras Dev Sadif Dev amadi Netaji Subhash Chandra Bose Dev haina maming on ki blai khrabani hauzuki matamda leidiba mirol asidi imaleba kining tambagi dama sibegi khudong sabati fangdre adubu imaleba kidama hingbadadi kanamatana thingbu ngamloi Netaji Subhash Chandra Bose asi India gi ningtam landa asoba thodang laukiba misa ama oirabasu matam sangna India gi puwari da mahakpu namsin biduna thamlakli adubu hauzukti masipuna ma asi hongdoktuna Netaji na leba asi gidama Tauramba thabak thoramsing miyamna mayek singna khanganba matam oire masigidama Andaman Nicobar da leiba ithat amabu kumjai English singani ga taragani panda Prime Minister Narendra Modi na Netaji Subhash Chandra Island haina maming on khibani Thauramasiga mari leinana Home Minister na online gi khuthangda Toukhre Trade Trick Bridge sangaki hailiba thong asibu Azad Hind Force situ haina mithonki Kilometer 1.18 sangba thong asi haujuk phawbi oina Andaman Nicobar da leiba khwaidigi sangba thong oidi Thauramasiga mari leinana Home Minister na Andaman Nicobar gi tongan mafam singda semga sagaliba Railway Sector 49 sangaki masigi sumathakta hel amadi developmental project taragamari amadi yankhai bedded integrated Ayush hospital amasu ore uyum tamki masida sunatana Port Blair da 42 KLD Glove Treatment Plant amadi Energy Management Center su sangaki Andaman and Nicobar Island asibu hena sakot hananaba India government ahin mamiyeng sangli punamasi ithat asigi administration pariba Lieutenant Governor gi sawraba thodang ngasi nawna ore uyum tamliba project sing asibu atubu matamda loisnana bu khotnagani hainasu Amit Shah na makhatana su phungdokhi haidi amaromdana Modi amadi Amit Shah Manipur gi asengma marupni enberen India gi Prime Minister Narendra Modi amadi Home Minister Amit Shah Manipur miyam gi asengma marupni haina Manipur gi Chief Minister enberen phongdokre Andaman Nicobar da leiba Mount Harriet pu Mount Manipur haina ming on khibabu nungaiba phongdokladuna Chief Minister na mahaki social media account na thagalakpa post amana hai Kalapani gi Mount Harriet British na loi thaduna thamkiba Manipuri ningthau Kulachandra amadi ningtam lanmi singbu ikai khumnabu utpa oina Mount Harriet pu Mount Manipur haina Union Home Minister Amit Shah na mingthon birakhiba si hainingai leitana nungaiba phawi masida sunatana Mount Manipur gi ningtam lanmi sing adugi ningsing khubam ama sabadasu central government na mateng panglagani hainasu Home Minister na lakthorakpa si Manipur pumbagi sakthoksaningaini amasum mafam asida memorial complex hanabagi damak Manipur lenga amadi Andaman lenga ki marakta list agreement inana bathabak paikhatpa hore hainasu Chief Minister na makhatana phongdokhi Makhasa tarakpo ina topa pawa mana petrol diesel gi mamal khangwang wangle Delhi dagi Manipur na petrol gi mamal wangle petrol diesel gi mamal petrol liter da lupa chamaga taret ka paisa taraga nithoi diesel liter da lupa taraga manga ka paisa nifugo mapane
पेट्रोल अमसुम डीजल की ममल वांखलकपना मियामना पीरिबा साइथेंग असि खरदा ओइरबसु कोहननबा मणिपुर लैंगाकना लौरंबा वैल्यू एडेड टैक्स हाना लौरंबा सांगदगी सारा 4.5 रों हंथजग्रबसु मलेमगी थाउगी कैथेलदा लेप्तन ममल हेनगलकपदगी इंडिया दा थाउगी ममल खंगवांग वांखलकले स्टेट लौबा वैल्यू एडेड टैक्स वांगबा नेमबगी मखापोना पेट्रोल अमसुम डीजल की ममल सु स्टेट अमगा मरक्ता सुखेनरी हयंग अयु पुंग तरुक्तगी योनब हौगदोरिब ख्वाइदगी नव ममल असिदा दिल्ली कोलकाता अमसुम चेन्नईदा पीब पेट्रोल डीजल की ममलदगी मणिपुर पीब ममल वांग हेले दिल्ली पेट्रोल लीटर अमद लुपा चामग मंगागा पैसा निफुग मफन योनगने अदुगा डीजल की ममल लीटर अमद मौद्रागा मरीग पैसा कुनगनिथोय पीगनी कोलकाता पेट्रोल लीटर अमगी ममल चामग तरुका पैसा तारा डीजल की ममल मौद्रागा तरेट का पैसा कुंथ्राग होमदोइदा योनदौरी अदुगा इम्फालदना पेट्रोल लीटर अमगी ममल चामग तरेट का पैसा तारा कनिथोय अमसुम डीजल लीटर अमगी ममल लुपा मौद्रागा मंगागा पैसा निफुग मपन योनगदौरी ngasi ayuk pung taruk tagi hayang ayuk ki pung taruk mamang fawda petrol liter amada lupa sama ka taruk ka paisa humdraga humdoy amasum diesel liter amada lupa maudraga manga ka paisa taraga marida yon ki haiba pawmasu ngasi report tawri makhasa tarak poina to pa pawmana greater imphal ring road semba yaroi khunja sing Asian Development Bank ADB की मखाद इम्फाल रिंग रोड सेमनब थबक पाइखलकलिबा सिना खुल कया मरुम सुकनब मरमना खुंजासिंगी मैकेदिगी यानिंगदब फोंदोकनख्रे हिरमसिग मरी लैंदना ngasi मणिपुर प्रेस कप सेंटर फॉर रिसर्च एंड एडवोकेसी अमदी यूथ फोरम फॉर प्रोटेक्शन ऑफ ह्यूमन राइट अनिना खुसमनदुना नोमगिबा खन्ना नैनबगी मिफम पांगथोखरे मिफम अदुदा ADB ना फाइनेंस तौदुना पाइखलकलिबा रिंग रोड प्रोजेक्ट असिना कोविड-19 की लाइसत मनुंग असिदा खुंजासिंगना पीगदौरिबा साइथेंग अदुगी मतांगना कुपना खना नैनखि थौरम अदुदा वा ngangluduna रामगी सेक्रेटरी जितेन जुमनाम हाय सको थौरांगी थबक पाइखत हाइबसि मफम अदुदा हानदगी लैजरगलबा येलहौमिसिंग अदुगी अयाबा लौबसंगी मरमसिना हंदक ADB ना सेंथंग थादुना सेमगदौरिबा प्रोजेक्ट असिगी मतंगदा मरिक चुम्बा सर्वे अमा सथदुना मियोइसिंग असिगी ngaklo अमा थंबी हौबा तंगाय फदे रिंग रोड प्रोजेक्ट असिना सोगलबा थारोन खुलगी चेयरमैन TS रामैना हाय प्रोजेक्ट असिगी मरी लैनना खुल असि होंदोकनबा सयेसिगी ऑगस्ट 19 एविक्शन नोटिस थोखरे मसिना खुंजासिंग असि मसागी खुलमक्तदा मिटोप अमगुम उहले ओइरंगलिबा फिबम असिदा खुलसिगी लम मांगलगद्रा अमदि मखोइबु नमदुना तांथोकपिरकलगद्रा हाइबिगी मिपाइबा पोकले मसिदा प्रोजेक्ट असिगी मरि लेनबो ऑफिशियल सिंगसु खुंजासिंगा वा तानदुना अयाबा लौखिबा लैत्रि हाइनसु फुंदोरक्ली मखासा तरकपोइना तोपा पावमना यूनिवर्सल वैक्सीनेशन अथुबुदा हौरकपा याय कोविड-19 लाइसतगी मिपुम खुदिमा ngakthoknabagi damang universal vaccination sathabagi ayaba pikhibag loinana manipursu athubada hauraba yabagi phibamda leire haukiba numit manga taruknigi covid report yenglaba matung state asida covid-19 gi phibam asi singthaninga oiba mongda fagatle haina lobu yare Imphal West District COVID vaccine yum satlaga kapthoknaba thaurang laukhatle haina manipur lenga ki medical directorate ki additional director amadi wangangloi Dr. Khwirom Sasikumar mangangna phongdokre COVID-19 mari leinana health department na sinduna pangthokiba pawgi mifamda Dr. Sasikumar mangana hai haukiba numit mangani tarukni rom asi yenglaga COVID-19 ge ani super wave ki aroiba matam adu yarakle loinana yamna tamthiba tangkak adu haukre haina paw man supali अतोप पावमना मखुद सांगलुबनी हाइबा मियोय जेल दा थजिनख्रे हक्सांगनि फिबम तोंगालाबा सही नौरिबी नुपी मचा मबु फारबा मतुंगदा मखुद सांखिबनी हाइबा नुपा म स्पेशल जज पोक्सो इम्फाल वेस्ट ना थासिगी कुंत्रा फाबो नुमित 15 नि जुडिशियल कस्टडी रिमांड पीख्रे कोर्ट जुडिशियल कस्टडी रिमांड पीख्रबा मियोय दुदी सिंगजमै सिंगम खा माइसनाम लेखाइदिगी नमैराकपम इनाव मसा मितै एलाइस वारेपा इपा सही निफुगमपने माक थासिगी तरागा मथोइदा थाउदो अदुगा मरि लेनना पुलिस ना फगलबा मतुंग ngasi फावबा पुलिस कस्टडी द लेरखिबनी लोनना मका ताना जुडिशियल कस्टडी रिमांड पिनबा ngasi पुलिस ना कोर्ट पुथोरखिबनी थाउदो असिगी मतांगना पुलिस तगी फंगबा पावना हाय हौखिबा कुमजा इंग्लिश गा तरागा मापन गी सेप्टेम्बर तरागा मथोइदा नुपी मसा दो मैतान कैसांगबम मणिकांता सलाम इबुयाय अमदी साइखोम
Mandakini Sanu Kawumi Ahumna Faduna Pukraba Matunda Aron Mapam Amada Tamduna Warepa Ipana Makut Sankibani Moles Hain Imungi Maikedi Impal West Women Police Station Wakala Kibani Lunana Angang Adugi Masindagi Mahapu Warepa Ipana Makut Sangla Matunda Mandakini Sanuna Maki Mabuki Mayum Tamlam Kibani Haibasu Hangmangam Kibani KSSG Ayona Court Tamlakiba Samison Aduna Palividi Police na Fogalaba Warepa Ipagi Matata Wong Pong Satabada Maki Matata Sidi Maral Singamadi Taudo Odugi Asumbasing Losinana Bohonare Loinana Makata na Tizin Badamaha Manipur Police Department da Tabak Toba Mioini Haibisu Kangmangamle Amaramda KSSG Mari Lenana October Taraga Marida Korna Anticipatory Bill Pikraba Maitei Langol Ligi Maitan Kaishangbam Manikanta Kwakaitel Laisram Laikai Digi Salam Ibuyama Mitay Madi Kwakaitel Laisram Laikai Digi Saikom Mandakini Sanu Police na Kobuda Lakidre Haina Pankip Court asina submission sing amadi case record sing kupna yenglaba matung de accused inaw masa maitei tha sigi kuntra phawbo numit taraga mangani police custody remand pikhibani loinana ko accused ahum da pikhiba anticipatory bail objection su police ki mekeri gi tha sigi kuntra phawbo gi manungda pikhalangna ba court asina yathang pikhi hain supali tentang na to pa pawmana Manipur si army officer khwaidigi yamna leba state ni Population ratio the Yang Matam the Manipur si India gi state singi manung the army officer Kwadi gi yam lay state ama oili hana Manipur gi Chief Minister Nongthomam Berena Fongdokre hari Marak thana to pa pawm na Myanmar junta ship summit yahondre Asian Myanmar military government ki ship adu laklibe Asian summit amada yaholaroi haina ngasi thang junumita group aduna Fongdokre Misi minagi wato ama lusin hananabagi military government adugi firep ki matangna nungnangba hengalakhibaga firep asi group adugi nakandagi atangba misayamani haina spouse na pali ato papa manamo sports ki powerhouse Manipur ministry gi gazette notification mawalo drabra Yes ki director gi sars puhan pham thok to officer puhal le haiduna high court challenge torak le haidi High Court October kunga mga fawda pakhum pirakadaba notice issue tawkhre October taragum the English singaniga kunna thokiba government ki order amana ti fulen maitai MCS pu Manipur lenga ki youth affairs and sports yes ki director in charge on appointment piduna phamasibu puhalak liba si handaktasu Tokyo Olympics ta Manipur gi weightlifter Seko Mirabai Sanuna silver medal Fonglakhiba Danatana Nilakanta Yaw India gi Nupagi hockey team na bronze medal Fonglakhiba Danatana Leba Sigi sports powerhouse ni Hairiba Manipur Ministry of Personnel Public Grievances and Pensions Department of Personnel and Training na September ama English singaniga taraga tarukta thokiba gazette notification adubo Khongong nare haiduna lengak na miyoe sida yes ki director in charge oina hapchilakliba thawongbo High Court of Manipur civil writ petition ama file toraktuna silence torakle ato papa amanamu cinema hall sing the film utpa horagani United Cine Exhibitors Association of Manipur gi manung da leiba cinema hall sing the mausagumna thasi gi kundagi film utpa horagani maramaduna cinema hall singna sanitize tawduna amadi lenga ki SOP social distancing singa ang sakadabani sitsa malebida sunatagi yangkai khaktamak haibadi hall gi capacity gi tangkai khaktamak sijinagani cinema yengwa lakpa miyu singna face mask ukadabani amasum geta sanitize tawraga hall manung sangadabani sohairi atopa pawmana abonma gi case NIA na laukre aphaba ani jail thajinkre leba watho oikiba thona abonmai bu faraga khatkibagi Tamenglong PS na lokot kiba case adu thasigi taraga marida special judge NIA Manipur RK memsana pikiba order magi matungina NIA da khusinabadagi investigation agency asigi mekedi case asigi ayo oigedoriba inspector Binod Kadamna lawkhibaga loinana thawdo sigi matangna senai haiduna police na faaduna makoi custody da thamnakiba konthaujo maning tribal colony digi Ponthalung Panmai Elis Pal Saini Fuga Taret Apokpa Langai Panmai Amasum Langol Lai Manai Degi Lanchapau Bosco Gonmai Saini Fugani Pan Apokpa Laikidraba Gai Kang Singpo Gongmai Judicial Custody the Remand Tokibagaluna NIA da Kusinakre Go Namako any Buthasiki Kungani Pan Power Judicial Custody the Remand Toki Highness Pali
Marathana state sigi wangbra thokpa topa paw khrana Bangladesh da kanglup masel hatnabagi thodok ta Hindu laining satpa miyo ani si da hari Muslim sing na namna khundaba Bangladesh da Hindu laining satpa miyo sing amadi Islam laining satpa sing gi marakta amukhana ungkhatna rakpagi thodok sing tholakpadagi Hindu laining gi miyo ani si re haina police official sing na phungdorakhibaga loinana hawkhiba numit khrane sida kanglup masel hatnabagi thodok ta sikhiba mi masing taruk si re hari atopa paw manamo Mia mamang court ki ayaba yauduna serak pibi yaroi Afghanistan ki tongan province sing de laidiba local officials sing na leba adugi top court ki ayaba yauduna miya mabu mia mamang da serak pibi natragan hat pegi thabak sataba yara roi haina Taliban khangan khibaga loina ngasi masinga na satnana basu khangalakli haina pali loishilak poina to papaw khrana bot yaroi Citizens Association for Rural Development God wabagai na hanadagi bot yaudaba haiba warep makatana satnanaba nauno warep laure adubu thaupuriba members sing na mana pamba candidate sing aduda bot chenba masum pibadadi athingba lairoi haina loop asigi president hais kesorjin na thadorak pastirolaman haidi atopa paw mana mi tara helabadi yumda laktuna hida kapagi khudong saba phanglagani haidi District Administration Imphal West na sinduna thasigi kunga maridagi hauduna thangnaba numaijing ahumak pangthokadaba mega vaccination kam bumper draw program gi manungda hida kapningba mi tara surabadi yumda natragana laikai da official laktuna hida kapagi khudong saba phangani haina su phongdokre hari loisilak poina topa paw man ex pia manmohan singa denginare phibam phagale Hanagi Prime Minister Manmohan Singha Dinginare adubu maki haksangi phibam di fagale haina AIMS ki official sing ngasi phongdokre sai marfuga mathu shuraba Congress ki lusing masi arum laihau laktuna masa son tharagle hairakpadagi haukiba yumsakesa numitta New Delhi da laiba All India Institute of Medical Science AIMS ta pukhalaktun layeng satharakibane mak Dinginare haiba khangba ngamle adubu maki let count adu hauzik hengalakli amasum maki phibam phagatle haina AIMS ki official amana ngasi haiki singa si hospital sigi cardio neuro center da laiba private ward mingsanduna lairaki amadi mak Dr Nitish Naik na lusingba cardiology team amagi makhara section thorang lakhatli Union Health Minister Mansukh Mandaviya su Manmohan Singha ga unaduna maki haksangi phibam hangki Mandabiyan anaba hangba laklamba aduda mahakna photographer amaga loinana hanagi Prime Minister ga unaba lakhi adubu wathok ama nauna lakle Manmohan Singha gi masanupi Daman Singhana maki imungi aningbagi mayokta Mandibiyana photographer ama pusinbagi matangda yaningda wapam phongdokre Daman Singhana pawgi agency asida hai photographer ama minister ga loinana kada sangkiba aduna maram oiraga maki mamana nungaitaba pokhi adubu magna photographer adu ka adudagi thoknaba khanganki mahak yamna nungaitaba pokhi aigi ima ipa si yamna aruba phibam amada lairibani makhoi ahal ngaktani Zuda laiba sanati haina Daman Singhana haiki haina pausina makatana phongdorakhi aduga hojikuinadi pausi matang asai lusinjarage pathoksagi bla soiki plan ki biyawr sumyam ngapigani matam gi maruibe I pausung leptana update pijarakhainasu channel asigi mekedi gi myamna thamjari and thank you